Lakhipuronline putoksaba September ki tang kuntare yumsa kaise numit ki Khomjinba Pao tabirase. Ahanbada maruoiba Pao. Jimet na jiribamda jananeta hizam irabot ki laikidapagi tharom pangthokre. Mahiroi ani hatkibagi photo social media da thoroppada Imphal da irang thokre. Mahiroi kya asoka pannangkre. Thodok asibu mahiroi lup kya na akanba mawngda condemn tawnarakle. Barak Tampak ki saknairaba mioi marida jananeta irabot award piduna ikai khomnagadori. Kanglup ki irang na relief camp singda lairipa singda Sri Radha Govind Mandir Seva Marupna Tengbangkhre amasung China gi Hangzhou da chathariba 18 suba Asian Games da medal 13 phangduna Bharat na 6 suba da leiri. Hojik mapung oiba pau tabirase. Jananeta irabot Memorial Trust Jimet na sinduna Jahi kudingi pangthokduna lagliba thoromgi manung channa Humudra nitoi suba jananeta hizam irabot ki laikidabagi thorom chamna jiribamgi babu parada leiba irabot complex da ngarang pangthokre thoromga mari lenana social service amadi irabot ki mitamda hei laikatuna ikai khumnajabot pakaloinana chamna thoromasi pangthokhe thoromasi ki matangda Jimet ki lifetime president Dr. CH Kamal Singh na haikibada Jimet na Humudra nitoi suba jananeta hizam irabot laikidabagi thoromasi social service amagaloinana chamna pangthokpani haikhe jananeta hizam irabot memorial trust jiribamna mana laikidaba mirasida social service ama tawduna ita siki apamda leisu katna ikai Saruk Yakiba Jimet ki General Secretary Ranjit Kumar Singh na haikibada Jimet na sinduna Humudra nitoi suba jananeta hizam irabot ki laikidabagi thorom numitasi social service amadi haikar lekat tamduna chamna pangthokpane lagliba September ki tang kunthra asida jananeta hizam irabot ki mapok numit asidasu jananeta gi mitamda haikar lekat tamduna thorom asi chamna pangthok jagani miyamna su saruk yabiyo haike hizam irabot trust jiribamna sinduna Humudra nitoi suba jananeta get anniversary asi koi leibaki irang asina maram oiraga koina yamna chamna ngasi se September ki tang kuntaruk ase koina social service tawro matungda chamna koi lekat asi ki pangthok jagani maram aduna ngasi gi sigumlaba social service asida trust ki member mayam Lakhipurna social service hojare social service lora matungda chamna irang sina maram oiraga lekat tamjaraga matungi tang kunthra esu magi bat anniversary asi koina chamna mayam leiriba CSO NGO kara koina like tawjaraga chamna lekat pangthok jaraga chamna chamjaraga Thoromasida Saruk Yakibi All Manipur Women Voluntary Association Amobha Jiribam Branch ki Advisor Atom Russia Chanuna haikibada Thoromasida Amobha gi Thomi Singh nasu Saruk Yazabani Loinana Amobha gi Maigedagi Haizening badi Miyam gi Luching Purel Jananeta Hizam Irabotna Lebak Miyam gi Tamak Kathok Lamba Thauna Amadi Mahaki Wakhalon Aikoina Kaidongai dasu Kapum Thokte haike Jananeta Irabot Memorial Trust Jimet na sinduna jahi kudingi pangthokduna lakba rongi manung channa utrain thoi suba laikidabagi numit asida amoma jaribamna saruk yazari amadi thorom siga mari leinana pangthokpaniba ngasi social service amadi mitamda laikatpagi thoramna mapung oina pangthokki loina amoma jaribamna mayamda hajaningbadi Jam irabot ki thongali jer adubu ngasi bawda koi mayamna pangthokte adu haijani July ki tang taruk tagi jumdagi thokibadagi thiba khangdan lairakiba Fizam Hemanjit amadi Hizam Luangbi Linthoi Ngambi Makoyanibu Kuki militant singna July ki tang nipan da hatkibagi thodogasibu All Assam Manipuri Students Union Amsu Central Committee na akan mamong da condemn torogle
September ki tang kun manga ta thorakiba photo asina thamoi sokna nungai ta ba phawi leikhidraba ani asigi thawaina ingna chikna leiruna ba thawni jari loinana thodok asida chenaba singda kanma mong da cherak pinana ba Central amadi State lenga ki maphamda AMSU Central Committee gi Assistant General Secretary Indrajit Fanjobam na phongdorakle sakhang daba singna mahiroi ani adu hat khibagi photo social media da viral oirakraba matung ngarang yamlaba mahiroi kyana Imphal da irang horakhe irang adu laksina na bahona bada ngaksel lan misingna tear gas kaplakpada mahiroi kyamarom asoka panangkhe amarom da mihat asida chenaba sing lemna tharoi makhoi gi mathakta ain gi oiba kan bathawak lokhat kani haina Manipur gi CM na phongdoki ba leikre haire July gi tang taruk tagi thoki batagi thiba khangdana lerakhiba Pizam Hemanjit chahi kun amadi Hizam Luang Biling thoi ngambi chahi 33 makhoi anibo kuki militant singna tamthina hatpi kiba amadi September gi tang kun manga da viral oirakhiba photo asina thodok asibu Silong Manipuri Students Union nasu akan momong da condemn torakle Jananeta Irabot Ningsinglup Lakhipur amasung Lamyan Bahizam Irabot Ningsinglup Palarbon na punna sinduna lakliba September ki tang kuntra thangjanamita Lamyan Bahizam Irabot ki chamaga kuntaret suba mapok kumon thorom nongma chupna Palarbon kaithil da pangthokadori thorom parengi matung ina ayuki pung 10 da lupki phiral chingkhatuna thorom hagotpa amasung Jananeta Irabot ki saktamda leisu amasung maira katuna ikai kumna jagani Thorumda Barak Tampak ki saknairaba mioi marida Jananeta Irabot Award piduna ikai khumnagani makoi singadudi saknairaba aiba Mahistam Bhubon Potharaba Professor Okram Churamani Samaj Sebak Haurongbam Kundalal amasung Sahitya Premi Ngangom Joy Kumar ni Matungda Lamyan ba Irabot ki punsi amasung thabak singi banamda seminar ama pangthokani seminar asida tongan bahiramda Ingudam Nilbir Dr. R.K. Tampasana Dr. Sagapam Merina amasung Dr. Moirangthem Sobitana che pathokani loinana Irabot ki maramda khananaina bagi thorom amasu thamle khananaina ba sida potharaba Professor Dr. Posangmam Rajbihari Dr. Yengkhom Rajbihari Dr. Khumujam Dhiren amasung Manikumar Naurem Chana wangangani Nungthilda Kabi Yumnam Ilabanta amasung Kabi Thokjom Bishwanatna thorom mapu oiduna Kabi singi mifam amasu pangthokani Kabi singi thorom asi ZPC Kabrabam Ongbi Anita Devina hodokani hairiba thorom sing asida yamna lengbiraktuna saruk yabiranaba lupki thoburen Maisnam Jiten amasung Sagapam Birena phongdoragle Kangan Jabama tongan ba competitive exam gi damak chama da chama mai pakna bagi damak coaching pizariba Infinity Knowledge Center na center asigi ahan ba batch September gi tang 19 dagi haure SSC MTS GD CHSL Indian Army Assam Police TET CTET grade 2 grade 3 amadi grade 4 gi exam gi damak maths reasoning English GK na chingba coaching lobining ba singna kudung chaba si lobiu ahan ba batch ayuki pung 6 tagi 9 phawbo oigani admission fee free oigani akupa marol gi damak Kasar Lakhipur ward number 9 da leiba Infinity Knowledge Center gi center in charge Sir Tennyson ki mobile number 7002554061 number asida ngasimhak pau phongna biu Manipur da thokliba kanglupi irang asina maram oiraga Lanjen aduna relief camp singda leiriba singda Guwahati dagi Sri Sri Radha Gobind Mandir Seba Maru Kekura Nagarna September gi tang 15 da Fubala relief camp amadi Khuman Lampak relief camp singda Lanjen aduna leiriba punna family chamaga nipanda angamba sel gi tengbang oina apun basenpham lupa lising yangai mari bateng pangkhre Sri Sri Radha Gobind Mandir Seba Maru ki treasurer CH Manglem na miyam gi mahut sinduna sel gi tengbang singasi kosinaram khe amadi relief camp singda changjapham loduna leriba miyam na masa masa gi yumda hanjaning bagi wakalon lenga ki pukning chingsilakli China gi Hangzhou da chathariba 38 suba Asian Games ta ngarang phawbada Bharatna gold ahum silver mari amadi bronze 3 punna medal 3 phangle medal teli da ngarang phawbada China na medal 35 phangduna ahanba Korea na 94 phangduna ani suba aduga Japan na medal 9 phangduna ahum suba da leiri medal 13 phangduna Bharatna 6 suba da leiri nungairaba pau
khu tang chikpa nerve ki anaba khwang janglin gi anaba brain amadi bp stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu nasimak lengsim birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. ꯑꯩꯒꯤ ꯃꯤꯡ ꯕꯤꯅꯣꯗꯥ ꯂꯩꯐꯝꯅ ꯄꯣꯂꯥꯄꯨꯔ ꯑꯩ ꯉꯛꯁꯝ ꯃꯔꯤꯁꯦ ꯅꯥꯔꯛꯄ ꯃꯇꯝ ꯁꯥꯡꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯁꯨ ꯐꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯣ ꯉꯁꯤ ꯑꯩ ꯁꯥꯔ ꯁꯥꯟꯇꯤꯀꯨꯃꯥꯔ ꯎꯅꯖꯕꯗꯒꯤ ꯃꯥꯒꯤ ꯇ꯭ꯔꯤꯠꯃꯦꯟ ꯍꯧꯕꯗꯒꯤ ꯑꯩ ꯍꯥꯏꯐꯦꯠ ꯆꯥꯎꯔꯥꯛꯄ ꯅꯨꯡꯉꯥꯏꯕ ꯑꯃ ꯈꯪꯖꯔꯦ ꯑꯩꯒꯤ ꯏꯃꯤꯡ ꯂꯛꯈꯤꯃꯅꯤ ꯁꯔꯃ ꯑꯩ ꯖꯥꯔꯤꯕꯣꯟ ꯂꯋꯥꯠꯇꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩ ꯏꯁꯥꯁꯦ ꯍꯥꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯈꯣꯡ ꯃꯥꯏ ꯄꯣꯝꯈꯠꯇꯅ ꯂꯩꯔꯝꯃꯤ ꯁꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯔꯦ Aroibada maruoipa pau amuk hanna Jimet na jiribamda jananeta hizam irabot ki laiki tapagi thorom pangthokre Mahiroi ani hat ki bagi photo social media da thoroppada Imphal da irang thokre Mahiroi kya asoka pannangkre Thodok asibu mahiroi lup kya na akan bamong da condemn tongnarakle Barak Tampak ki saknareba mioi marida jananeta irabot award piduna ikai khomna gadori Kanglup ki irang na relief camp sing da lairi pasing da Sri Sri Radha Gobind Mandir Seva Marupna Tengbang Kre amasung China gi Hangzhou da chathariba 18 suba Asian Games da medal 13 phangduna Bharat na 6 suba da lairi Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare